시기세 뭐기 아프게 메이테이 보리 사버기 쌈 도이네 하나 시시 띵이네 먹어 시나가 거기 소골호이 아무도 띵어가 마기 쌈 깐다 시기세 럭토거도이네 시 럭토가 가사기 시 락거도이네 띵ꯕꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯤꯡꯉꯤꯅꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯇꯤꯡꯕ ꯑꯣ ꯑꯗꯣ ꯁꯤꯗ ꯇꯛꯊꯣꯛꯄꯅꯦꯕꯀꯣ ꯑꯣ ꯁꯤꯗꯩꯗ ꯍꯥꯞꯄꯒ ꯁꯤꯗꯩꯗ ꯇꯛꯄꯅꯦꯕ ꯑꯇꯛꯄꯅꯦ ꯁꯤꯗ ꯇꯥꯔꯦ ꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅꯕ ꯌꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯅꯤ ꯁꯤꯒꯤꯁꯦ ꯃꯁꯤꯗ ꯀꯩꯀꯩ ꯑꯇꯣꯞꯄ ꯍꯤꯡꯒꯨꯝꯕ ꯍꯥꯞꯄꯤꯔꯣ ꯃꯔꯨ ꯃꯔꯥꯡꯒꯨꯝꯕ ꯍꯥꯎꯅꯅꯕ ꯈꯔ ꯍꯥꯞꯄꯩ ꯋꯥꯅꯦꯕ ꯃꯩꯇꯥꯅꯤꯅ ꯅꯨꯡꯉꯥꯏꯅꯤ ꯁ꯭ꯋꯥꯏꯗ ꯏꯪꯊꯝꯊꯥꯅꯤꯅꯀꯣ ꯀꯥꯂꯦꯟꯗꯗꯤ ꯐꯝ ꯉꯝꯃꯣꯏꯌꯦ ꯀꯪꯕꯗꯤ ꯀꯌꯥꯝ ꯊꯨꯅ ꯀꯪꯉꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯔꯒ ꯍꯣꯔꯦꯟ ꯄꯨꯡ 2 ꯃꯈꯥꯏ 3 ꯑꯗꯥꯏꯗ ꯀꯪꯉꯦ ꯑꯃ ꯑꯣ ꯄꯨꯔꯤꯁꯥꯁꯨ ꯎꯗ꯭ꯔꯤ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯇꯝꯃꯤꯕ ꯍꯥꯏꯗꯨꯅꯤꯗ ꯍꯩꯇꯦꯗ ꯑꯣ ꯑꯊꯨꯕꯤ ꯂꯥꯛꯄꯅꯤꯅ ꯍꯥꯞꯄꯒꯤ ꯈꯛꯇꯗ ꯊꯥꯗꯔꯤ ꯄꯣꯠꯅꯤ ꯅꯣꯡꯃꯗ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯁꯥꯕ ꯉꯝꯒꯦ ꯆꯥꯔꯦ ꯅꯥꯎꯕꯤ ꯑꯣꯏꯅ ꯃꯗꯥꯎ ꯍꯥꯞꯅꯕꯗꯧꯅꯦ ꯑꯩ ꯍꯥꯞꯀꯦ ꯍꯥꯞꯀꯦ ꯍꯥꯟꯅ ꯍꯥꯞꯀꯦ ꯀꯣꯟꯅ ꯍꯥꯞꯀꯦ ꯈꯟꯅꯔꯒ ꯇꯣꯉꯥꯟ ꯁꯥꯒꯦ ꯁꯤꯅꯤ ꯇꯧꯔꯝꯗꯣꯏꯁꯦ ꯑꯣ ꯑꯀꯨꯞꯄꯁꯤꯅ ꯇꯥꯡꯉꯤꯔꯕ ꯇꯥꯡꯗꯦ ꯍꯥꯎꯕ ꯍꯦꯟꯕ ꯅꯠꯇꯦ ꯃꯤꯒꯤ ꯑꯄꯥꯝꯕ ꯑꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯁꯥꯂꯥ ꯀꯩꯀꯩ ꯍꯥꯞꯆꯤꯟꯕꯁꯨ ꯊꯣꯛꯏꯅꯀꯣ ꯃꯔꯣꯏ ꯀꯩꯀꯩ ꯌꯥꯎꯕ ꯃꯔꯣꯏ ꯍꯥꯞꯄꯗꯤ ꯒꯥꯔꯤ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯇꯧꯕꯤꯔꯛꯏꯅꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣ ꯆꯧꯂꯥꯏ ꯀꯦꯖꯤꯗꯅꯦ ꯑꯩꯈꯣꯏꯅ ꯐꯪꯉꯛꯄ ꯃꯇꯝꯗ ꯕꯖꯥꯔꯗꯒꯤ ꯂꯧꯕꯗ ꯂꯨꯄꯥ 2ꯒ ꯄꯩꯁꯥ 5 ꯄꯩꯁꯥ 10 ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯣ ꯍꯧꯖꯤꯛꯇꯤ ꯀꯦꯖꯤꯗꯤ ꯀꯌꯥ ꯄꯤꯒꯦ ꯆꯧꯂꯥꯏꯁꯤꯕꯣ ꯀꯦꯖꯤꯗ ꯆꯥꯝ 10 ꯐꯥꯎ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯁ ꯑꯗꯨꯗꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯈꯔ ꯑꯃꯨꯛ ꯍꯟꯊꯗꯅ ꯀꯦꯖꯤꯗ 35 ꯐꯥꯎ ꯁꯤꯖꯤꯟꯅꯩ ꯍꯣꯏ ꯍꯣꯜꯁꯦꯜꯗꯀꯣ ꯆꯧꯂꯥꯏ ꯇꯥꯡꯈꯠꯂꯦ ꯑꯅꯤ ꯑꯗꯨꯝ ꯈꯟꯅꯕꯒꯤ ꯑꯣ ꯃꯩꯇꯥꯟ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯃꯩꯇꯥꯟ ꯌꯥꯝ ꯆꯪꯕ ꯃꯥꯜꯂꯦ ꯃꯩꯇꯥꯟꯒ ꯄꯣꯔꯥꯏ ꯃꯀꯨꯞ ꯑꯣ ꯁꯤꯁꯤꯅ ꯑꯔꯣꯏꯕꯗꯨꯅꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯄꯦꯛ ꯇꯧꯔꯒ ꯕꯖꯥꯔꯗ ꯊꯥꯗꯣꯔꯛꯀꯗꯣꯏꯅꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤꯁꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯦ ꯃꯌꯥꯝꯅ ꯆꯥꯕꯤꯔꯤꯕ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯕꯣꯔꯤ ꯍꯥꯏꯗꯣ ꯁꯤꯁꯤꯅꯦ
ꯁꯤꯗ ꯁꯥꯔꯤꯕꯁꯤꯗꯒꯤ ꯀꯪꯍꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯑꯣꯜꯂꯛꯀꯗꯣꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯤ